COVID-19 लाइचना मालेमगी लेबाकसिंगदा सिहनकिबा अपुनबा मसिंग लाख 13,34,2,2 सुमना मंगा यौख्रे हौजिक फाउबदा लाइचर असिना सोहनकिबा अपुनबा मसिंगना करोड़ 8,49,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  9,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 
35,410 sihankhre amaromda apunba mioi crore ama 5,550 positive oikibagi manungda mioi lakh 43,313 di fagalakpadagi discharge tokre State asida center gi luchingba lakpa yai panariba loinana mafam kyada thokhaningda thodok sing thoktanaba IMPHAL West amasung East ki police na lokhatpa section thaurangi sarok amoina ngasi ayuk district anisigi manung chenba mafam kyada park sanathi bahumbagi thabak chathakre IMPHAL West ki oina konjeng laikai kona thabi ningombam lamkhai amasung nongshaba club ki mafam singda chathakiba apunba yungthong chamaromda leiramba mioi chamago humbutara rom masak khangdokhi Amaromda IMPHAL East ki oina purana Raspberry gi mafam singda chathakiba yumthong marfu rom gi mioi chamaga kunthra rom masak khangdokhi adum oinamak mifami pungi paudi leitri ngarang nungthil IMPHAL West District Police Commando na Manipur University main gate ki hek mayok na bada leiba haizigang ima kaithel dagi NRFM gi active member ani fare police dagi fangba paugi matung ina faraba mioi ani adudi waithau thiam konjin mamang laikai dagi Sambanduram Ningol Konthaujam Ongbi Bembem Atopa Ming Bobi Chahi Kuntra Taret Mapuroiba K Premjit Atopa Ming Nimai Amasung Waithau Kiam Sifaidagi Wangjam Ningol Sambanduram Ongbi Mimi Chahi Kuntra Manga Mapuroiba S Okendro Kawi Haire Makoi Animag Miamdagi Sel Khomgat Pamadi demand letter sing pibada Chenabani Haire Fagalaba Mioi Animag Singzamai Police Sinakre MAKUI Liangsi Baptist Church ki Platinum Jubilee Thoram December Kunda Renewal of Hope for Eternity Haiba Thimda Kangpokpi District ki MAKUI Khulda Pangthokre Thoromaduda Chief Language Consultant Kumam Suresh na Speaker Dishonang Khamna Maina Administrator oina sarugyaki National amadi International gi thakta course amadi referee oina mathau kyarak tawruraba Kung Fu and Kickboxing gi ojamari da International Kung Fu and Kickboxing Academy India Manipur branch na grading pibagi thoramama academy asina sinduna ningthokongda leiba Mangol Nganbi College ki indoor stadium da ngasi pangthokre grading pibagi guideline ngakna pangthokpa thoromaduda Bisnupur district Nambol Kendra dagi Kung Fu gi ojamari TOMTV ki special correspondent suweriba Isok Awang Laikai dagi Sifu Dr. Huidrom Roman Apokwa H Ibo Yaimada Black Belt 7 Dan degree su piki Lakadoriba Manipur Legislative Assembly election da Kumbi Kendra da Miref oina basem sariba BJP Bisnupur District Committee ki President Sanasam Prem Chandra na sinduna Laita Laira na maram oiraga yum thadokuna hojek IMPHAL gi mongba hanbagi awaibe yum singda Lairiba Kumbi Kendra gi manung chenba Saiton nganu kondagi Bengali Furuk ki ima singa nganu konda hojek mayok nariba ising fangdaba madi chathok chasin lambi thongfataba madi awat apasing amadi senmitlon fagat hanaba loinena lakadoriba mikhalda afaba mihut khanaba khana nainabagi thorama mamong sangai dangasi pangthokre Assam gi maitai na kungna taba lamdam Hojai district ki Gochora Manipuri Royal Club and Library na sinduna Gochora lampakta ngarang sanakhiba one day women kabadi tournament ta Amtola Chumthang Club na point kuntra taruk fangduna runners up amadi KATHALTOLI Friends Club na point humputara mari fangduna winner oikre